Thobal District ki Heirok Police Station ki manung channa leiba Heirok Part 1, 2 amasung 3 da ngarang numidang Youths of Heirok ki thongmi kayana rally Chatkhre. Rally adu hauzik tangdulai tadraba lamdam ama oiriba Manipur da thokliba thoka ningdaba thodok mayam asida pendabagi khongchat ama oina chatkibani. Khongchat asiga mari leinana Youths of Heirok ki co-convener ningthauzam loyumba mangang na fongdorakibada haukiba chahi Englishingani kulhumdoigi May 3 dagi haurakhiba irang asi ngasi fauba loisindana thamliba asi manungda kari aronbe agenda leibagi no Haina hanglakli. Manipur asi India gi state ama nataba manbagi mityeng ama yengbirabra Haina hanglakli. Loyumbana makhatana haikibada hauzik PR manungda Maha Regiment ki personal kharana Manipur gi paumi singna tongba DIPR na thaba MST gi busta Manipur thaba adu lautho hairakhiba adubu maikai kayadagi yaningdaba kholaw kaya laklabasu ngasi fauba government na action laudriba asi manungda aronba agenda kari leibagi no Haina hanglakli. Asida sunatana isagi lamda law uzaba changjabada ngakpa ngamdraba Indian security leibagi kanaba leitraba security sing leibagi kanadre hanbikro haiki. Aikoi hauzik ningaidana leithokpagi matam natte mipum khudingna mutkigadaraba ifurup asi kanjanaba apunmagi sakti ama sagatlasi haiki. Rally aduda Heirok Part 1, 2 amadi 3 gi masing Yamlaba naha kayana sarukyaki. Ngasi aikoina Heirok ki yuching chachariba rally ase karigidamakno hairagadi Bishnupur district ki manung channa leiba thinung ga yariba mafam asida akoi irai cha singna isagi lofamda low ujage amadi pothok puthokjage changba matamda central forcing na karigi thingjinbiribano hairiba central forcing na isagi lofamda isagi mahai marong isagi pothok puthokjage ana changba matamda central forcing na thingjinba se yaningde haibasigi mayok de hona chachaba rally ni aduga ani subadana Akoi hoji 2025 ki Chatkhre Siroi Festival asida Manipur State Transport Thaba bus amabu paumi sing na chatpa matamda Manipur Muthatpa libase kari maram gi no central forcing na akhoi de Chatkhre mawong se kari no haibasini aduga aroi ba point na akhoi Manipur State ase India gi state ama nattabra India gi manung chandabra kari gumba India gi manung chanba state ama oiba taragadi kari gi damak Akhoida asigumba michang mikhet naiba thong si chathabiriba no haibasini akhona governor gi ofam na thamjari base karigumba governor na akhoi India sidagi Manipur habi state ase India da yaudre ana mayek sengna haidok piba taragadi akhoi ngasi paijariba India gi fake ase thadok jarage Manipur ase India gi state ama natte ana lauthopi usini akhoi ngasi gi naha sing amadi Heirok gi naha sing amadi Manipur gi naha sing na laujariba kholawas